ꯕꯤꯔꯕꯜ ꯒꯤ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯋꯥꯔꯤꯁꯤꯒꯤ ꯑꯅꯤꯁꯨꯕ ꯏꯄꯤꯁꯣꯗ ꯎꯖꯥꯎ ꯑꯃꯁꯨꯡ ꯑꯇꯔꯒꯨꯂꯥꯕ꯫ ꯑꯃꯨꯛꯈꯛ ꯅꯤꯡꯊꯧꯔꯦꯜ ꯑꯛꯕꯔꯅ ꯃꯊꯟꯇ ꯖꯪꯒꯜꯗ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯀꯣꯏꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯖꯪꯒꯜꯒꯤ ꯃꯌꯥꯏ ꯌꯧꯔꯛꯄꯗ ꯖꯪꯒꯜ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯕ ꯇ꯭ꯔꯥꯏꯕꯦꯜ ꯅꯨꯄꯤ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯃꯆꯥ ꯄꯣꯛꯊꯣꯛꯄ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯣ ꯐꯤ ꯑꯃꯅ ꯌꯣꯝꯁꯤꯟꯗꯨꯅ ꯃꯔꯦꯡꯕꯥꯟꯗ ꯌꯥꯟꯁꯤꯜꯂꯒ ꯆꯥꯎꯔꯕ ꯁꯤꯡ ꯃꯄꯨꯜ ꯑꯃ ꯀꯣꯛꯊꯣꯡꯅꯗꯨꯅ ꯆꯠꯈꯤꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯧꯗꯧ ꯑꯗꯣ ꯑꯛꯕꯔꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯖꯪꯒꯜꯗ ꯊꯦꯡꯅꯔꯛꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯧꯅꯥ ꯑꯗꯣ ꯂꯩꯍꯟꯅꯤꯡꯂꯝꯃꯤ꯫ ꯑꯛꯕꯔꯅ ꯀꯣꯅꯨꯡꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯂꯥꯎꯊꯣꯛꯂꯝꯃꯤ, ꯉꯁꯤꯗꯒꯤꯗꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯃꯆꯥ ꯄꯣꯛꯄꯗ ꯃꯥꯏꯕꯤ ꯅꯠꯇ꯭ꯔꯒ ꯃꯥꯌꯣꯛꯅꯕꯤ ꯅꯠꯇ꯭ꯔꯒ ꯃꯥꯏꯕꯒꯤ ꯃꯇꯦꯡ ꯂꯧꯕ ꯌꯥꯔꯔꯣꯏ꯫ ꯅꯤꯡꯊꯧꯔꯦꯜꯒꯤ ꯌꯥꯊꯪ ꯑꯗꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯄꯥꯈꯠꯄ ꯄꯣꯛꯂꯝꯃꯤ꯫ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯅꯤꯡꯊꯧꯀꯣꯟꯒꯤ ꯂꯩꯃꯁꯤꯖꯁꯤꯡ ꯑꯗꯨꯅ ꯈꯟꯕ ꯃꯈꯩ ꯈꯟꯅꯔꯒ ꯕꯤꯔꯕꯜꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯆꯌꯣꯜ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯑꯛꯕꯔꯅ ꯕꯤꯔꯕꯜꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯃꯥꯂꯤ ꯃꯌꯥꯝ ꯑꯃ ꯊꯝꯗꯨꯅ ꯁꯦꯟꯅꯖꯔꯤꯕ ꯂꯩꯀꯣꯜ ꯑꯃꯗ ꯀꯣꯏꯊꯣꯔꯛꯂꯝꯃꯤ꯫ ꯂꯩꯀꯣꯜ ꯑꯗꯨꯗ ꯑꯁꯨꯝ ꯀꯣꯏꯆꯠ ꯆꯠꯄꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯊꯥꯖꯕ ꯇꯥꯡꯂꯕ ꯑꯇꯣꯔꯒꯨꯂꯥꯕ ꯄꯥꯝꯕꯤ ꯈꯔ ꯈꯨꯏꯊꯔꯝꯕ ꯊꯦꯡꯅꯔꯨꯕꯗ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯇꯣꯔꯒꯨꯂꯥꯕꯁꯤꯡ ꯑꯗꯣ ꯁꯦꯟꯅꯔꯤꯕ ꯃꯥꯂꯤꯁꯤꯡ ꯑꯗꯣ ꯀꯧꯁꯤꯟꯗꯨꯅ ꯆꯩ ꯊꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯑꯛꯕꯔꯒꯤ ꯁꯥꯎꯕ ꯐꯥꯊꯔꯒ ꯍꯥꯏꯔꯛꯏ, ꯖꯪꯒꯜꯗ ꯆꯥꯎꯔ ꯆꯥꯎꯔꯕ ꯎꯖꯥꯎ ꯃꯌꯥꯝ ꯑꯃ ꯍꯧꯏ, ꯃꯈꯣꯏꯗꯣ ꯏꯁꯤꯡ ꯆꯥꯏꯔꯨꯕ ꯁꯦꯟꯅꯔꯨꯕ ꯌꯥꯎꯗꯅ ꯃꯊꯟꯇ ꯍꯧꯖꯩ, ꯃꯗꯨꯗ ꯃꯈꯣꯏ ꯈꯨꯏꯊꯕ ꯇꯧꯗꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯎ ꯄꯥꯝꯕꯤ ꯑꯣꯏꯔꯤꯕ ꯑꯇꯣꯔꯒꯨꯂꯥꯕ ꯄꯥꯝꯕꯤꯁꯤꯡ ꯑꯁꯦ ꯃꯇꯝ ꯆꯥꯅ ꯏꯁꯤꯡ ꯆꯥꯏꯕꯤꯗꯨꯅ ꯀꯨꯞꯅ ꯁꯦꯟꯅꯒꯗꯧꯔꯤꯕꯅꯣ? ꯑꯛꯕꯔꯅ ꯈꯨꯗꯛꯇ ꯚꯥꯞ ꯇꯥꯔꯛꯂꯝꯃꯤ, ꯂꯣꯏꯅꯅ ꯂꯩꯃꯀꯣꯜꯒꯤ ꯅꯨꯄꯤꯁꯤꯡ ꯃꯆꯥ ꯄꯣꯛꯄꯗ ꯇꯦꯡꯕꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯌꯥꯊꯪ ꯑꯗꯣ ꯍꯟꯗꯣꯛꯂꯝꯃꯤ꯫ ꯃꯤ ꯈꯪꯗꯦ ꯄꯣꯠ ꯈꯪꯗꯦ, ꯃꯈꯣꯏ ꯆꯞ ꯆꯥꯕ ꯃꯒꯨꯟ ꯑꯗꯣ ꯐꯨꯗꯣꯛꯆꯅꯕꯒꯤ ꯆꯨꯅꯕ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯗꯔꯀꯥꯔ ꯑꯣꯏ꯫ ꯑꯃꯔꯣꯝꯗ ꯃꯤ ꯅꯠꯇ꯭ꯔꯒ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯂꯒ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯅꯅꯕ ꯍꯣꯠꯅꯕ ꯑꯣꯏꯊꯣꯛꯇꯦ꯫